Ngasi Explainer in Manipuri na Game of Thrones Season 1 gi ahum suba episode Lord Snow explain taunaba honajage. Ahum suba episode asi ani suba episode haibadi Ned Stark na Sansa gi wolf adu hatlaba tungdagi hauri. Mamangi episode ki matungina Cersei na Ned Stark ki imung manungbu masing thabiramde amadi respect tawbide. Cersei na makoibu yeknabani haina khali. Ned Stark asi Robert ka yamna luna tinabaga loinana ningthaugidamak yamna loyal oiba miyoy ama oiba maramna Cersei gi tungi lakadoriba punsida ayetpa pirakpa yai haina Cersei na thajarami. Hauzik Ned Stark amadi magi machanupi singa loinaduna King's Landing gi konung yauraklami. Ned Stark na konung hek yauba matamda guard amana Ned Stark ta Ningthaugi maru oiba misingna mifam ama Grandmaster na kaudori adomsu mifam aduda yaunaba haiduna aibu mafam masida adomda hairucho haina lakpani hairami. Hauzik Ned Stark mifam adu yaunabagidama konung tamna changaklami. Mahakna Iron Throne gi singasan adu yaurakpa matamda Jaime singasan gi mamangda famduna leiba thengnarami. Tasengbadi Ned Stark na mafam masida ningthaugi right hand oinabagidamakta lakpa asi Jaime na pamlamde. Mahaki wakhalon asi Cersei ga manarami. Jaime na Robert bu sauna bahaiduna wahai kaya ama hairami. Haukiba thagdo kaya amasu ningsinghalami. Adubo Ned Stark asi yamna singba amadi mathauna leiba ningthau ama oiba maramna Jaime na haiba wahai sing aduna mangonda karigumba ahongba mata purakpa ngamlamde. Matang asida aikoina karigumba khara khangba ngamli. Madudi mafam masida Seven Kingdom gi ningthau amadi makoi gi thauna leiraba warrior chaunga muki mamangda Ned Stark ki mapa Richard Stark amadi mayamba Brandon Stark pu Mad King na hatki. Adubu matam aduda Jaime na Mad King bu tungdagi khudong chaba lauduna thangna thinduna hatki haibasini. Adubu Jaime na Mad King bu thangna thinduna halaga mapa amadi mayamba Brandon Stark ki laman kumlabasu Ned Stark na Jaime bu respect tawramde. Maramdi asengba warrior amana kaidongnungda mahakna lamba tawgi khaliba mi adubu tunglomdagi khudong chaba lawroidabani. Adubu Ned Stark ki wakhalon asi lali. Mahak mathongna leiba warrior amani haina Ned Stark ta Jaime na utpa pamli. Next scene da Grandmaster na kauba mifam aduda Ned Stark yaurami. Mafam aduda Ned Stark na mifam adu yauba lakpa council singi minister mayam ama thengnarami. Makoi sing adugi manungda Lord Varys, Peter Baelish, atopa maming na Littlefinger, King Robert ki manangdupa Renly, amadi Grandmaster yaurami. Council sing asigi manungda Grandmaster na khwaidagi head oiri. King's Landing gi damak lakpa letter khudingmak magi khutta hana yaurakani. Konung asida kanagumba amabu ana ayek yauraklabadi Dr. hana tanadringai matamda mahaka hana tanaramgadabani. Masigi sumathakta atopa kingdom amaga letter thadok thajin tauba amadi king na karigumba decision ama lawba matamda mahaki oiba idea pibana chingwe yauri. Makata rakpada Renly na Ned Stark ta hairami. Ngasi adomna ningthaugi right hand oiba sida yamna chawba competition ama ningthauna thamba pamli. Loinana competition nasibu mai pakpa amadi athoiba aduda punna 2 million pigani hairi. Wahai asi tabada Ned Stark yamna ngaglami amadi loinana Peter Baelish ta asuk yamlaba senfam asi aikhoida leibra haina hanglami. Matam aduda Grandmaster na asuk yamba senfam asi aikhoida leite. Hauzik aikoi atopa kingdom dagi sel pudana hingli hairami. Matam aduda Peter Baelish na Lannister Kingdom gi Lord Tywin dagi sel puba yagani hairami. Lord Tywin asi atei kanasu nate Jaime, Cersei amadi Tyrion gi mapani. Ned Stark na makoi masen wari sanaba matamda hauzik King's Landing gi mathakta leiriba apunba mi gi toliba sanfam sing asi punna 30 million oiri. Maram aduna Ned Stark na ka henba selfam charging tawdanaba competition adu cancel tawrami. Amaromda Cersei na wolf na chikiba macha Joffrey bu hidak langthak taibiduna leirami. Macha da hidak taibina karigumba kharasu macha da tambirami. Matam aduda Joffrey na aibu Sansa ga luhonggadoribra aina mahakpu pamde haina mama da hairami. Mama Cersei na hairami nangna pamlabasu pamdrabasu Sansa ga luhongdaba yaroi
ꯑꯗꯨꯕꯨ ꯅꯪ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯕ ꯇꯨꯡꯗ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯊꯝꯕ ꯌꯥꯏ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯃꯥꯅ ꯏꯟꯗꯥꯏꯔꯦꯛꯠꯂꯤ ꯃꯆꯥꯗ ꯁꯦꯟꯁꯥꯒ ꯂꯨꯍꯣꯡꯂꯕꯁꯨ ꯅꯨꯄꯤ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯊꯝꯕ ꯌꯥꯏ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯍꯥꯏꯔꯒꯗꯤ ꯁꯔꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯔꯥꯟꯕꯅꯤ, ꯃꯆꯥꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯕꯅꯤ꯫ ꯉꯁꯤ ꯃꯃꯥꯅ ꯐꯠꯇꯕ ꯂꯝꯕꯤ ꯑꯃ ꯇꯝꯕꯤꯕ ꯍꯥꯏꯕꯁꯤ ꯖꯣꯐ꯭ꯔꯤꯒꯤ ꯇꯨꯡꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤꯗ ꯐꯠꯇꯕ ꯑꯁꯣꯏꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯅꯤ꯫ ꯍꯥꯏꯔꯤꯕ ꯐꯠꯇꯕ ꯑꯁꯣꯏꯕ ꯑꯁꯤꯅ ꯀꯔꯤ ꯀꯔꯤ ꯑꯍꯣꯡꯕ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕ ꯚ꯭ꯌꯨꯋꯔ ꯃꯌꯥꯝꯅ ꯂꯥꯛꯀꯗꯧꯔꯤꯕ ꯏꯄꯤꯁꯣꯗꯁꯤꯡꯗ ꯁꯣꯏꯗꯅ ꯈꯪꯂꯛꯀꯅꯤ꯫ ꯂꯣꯏꯅꯅ ꯃꯇꯥꯡ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯖꯣꯐ꯭ꯔꯤꯒꯤ ꯋꯥꯈꯜꯂꯣꯟ ꯈꯔ ꯈꯪꯕ ꯉꯝꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯂꯩꯕ ꯀꯤꯡꯗꯝꯁꯤꯡꯗ ꯂꯥꯟꯃꯤ ꯊꯝꯕ ꯌꯥꯗꯦ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯁꯨꯞꯅꯇꯒꯤ ꯑꯥꯏꯔꯟ ꯊ꯭ꯔꯣꯟꯗ ꯐꯝꯂꯤꯕ ꯂꯣꯔꯗ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯈꯛꯇ ꯂꯩꯒꯗꯕꯅꯤ꯫ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯔꯊ ꯋꯤꯟꯇꯔꯐꯦꯜꯗ ꯂꯩꯕ ꯃꯤꯁꯤꯡꯁꯤꯡꯒꯤ ꯃꯐꯝꯗ ꯀꯥ ꯍꯦꯟꯕ ꯂꯥꯟꯃꯤ ꯂꯩꯔꯛꯄꯗꯒꯤ ꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯌꯦꯠꯄ ꯄꯤꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯊꯥꯖꯔꯝꯃꯤ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯍꯥꯛꯅ ꯅꯦꯗ ꯁ꯭ꯇꯥꯔꯛ ꯑꯃꯗꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯅꯨꯡꯁꯤꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯃꯥꯅ ꯖꯣꯐ꯭ꯔꯤꯗ ꯑꯁꯦꯡꯕ ꯅꯤꯡꯊꯧ ꯍꯥꯏꯕꯁꯤꯗꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯇꯧꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯅꯦꯗ ꯁ꯭ꯇꯥꯔꯛ ꯃꯆꯥꯅꯨꯄꯤꯁꯤꯡꯅ ꯋꯥꯔꯧꯔꯝꯕ ꯌꯥꯏ ꯈꯟꯗꯨꯅ ꯃꯆꯥꯁꯤꯡꯒꯤ ꯂꯩꯐꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗꯁꯨ ꯁꯦꯟꯁꯥ ꯑꯃꯗꯤ ꯑꯥꯔꯌꯥ ꯈꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯄꯥꯅ ꯑꯥꯔꯌꯥꯕꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯕ ꯍꯥꯏꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯆꯥꯅꯨꯄꯤ ꯁꯦꯟꯁꯥꯒꯤ ꯋꯥꯔꯧꯕ ꯑꯃꯗꯤ ꯁꯥꯎꯕ ꯑꯗꯨ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯐꯅꯕ ꯍꯥꯏꯗꯨꯅ ꯃꯆꯥꯒꯤꯗꯃꯛ ꯂꯥꯏꯊꯤ ꯑꯃ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯦꯟꯁꯥꯅ ꯃꯄꯥꯗ ꯋꯥꯔꯧꯗꯨꯅ "ꯑꯩ ꯍꯧꯖꯤꯛ ꯂꯥꯏꯙꯤꯕꯤ ꯁꯥꯟꯅꯕꯒꯤ ꯃꯇꯝ ꯅꯠꯇꯦ" ꯍꯥꯏꯔꯝꯂꯒ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯅꯦꯗꯅ ꯃꯆꯥꯅꯨꯄꯤꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯕ ꯇꯨꯡꯗ ꯃꯆꯥꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯕ ꯁꯔꯚꯦꯟ ꯑꯗꯨꯗ "ꯏꯆꯥꯅꯨꯄꯤ ꯁꯦꯟꯅꯕ ꯑꯁꯤꯗꯒꯤ ꯂꯥꯟ ꯁꯣꯛꯅꯕ ꯆꯠꯄꯅ ꯍꯦꯟꯅ ꯐꯩ" ꯍꯥꯏꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯅꯦꯗ ꯁ꯭ꯇꯥꯔꯛ ꯃꯆꯥꯅꯨꯄꯤ ꯑꯥꯔꯌꯥꯒꯤ ꯀꯥ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯥꯔꯌꯥꯗꯤ ꯃꯄꯥꯗ ꯊꯣꯏꯗꯣꯛꯅ ꯋꯥꯔꯧꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯁꯥꯎꯔꯤꯕꯗꯤ ꯖꯣꯐ꯭ꯔꯤꯒꯤ ꯃꯊꯛꯇꯅꯤ꯫ ꯖꯣꯐ꯭ꯔꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯕꯆꯔꯒꯤ ꯃꯆꯥ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯑꯣꯔꯗꯔꯗꯒꯤ ꯍꯥꯠꯈ꯭ꯔꯦ꯫ ꯍꯥꯏꯕꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯕꯆꯔꯒꯤ ꯃꯆꯥꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯗꯨꯅ ꯃꯔꯥꯜ ꯁꯤꯈꯤ꯫ ꯑꯗꯨꯕꯨ ꯅꯦꯗ ꯁ꯭ꯇꯥꯔꯛꯅ ꯑꯥꯔꯌꯥꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯤꯡꯊꯧꯒꯤ ꯃꯊꯛꯇ ꯑꯆꯨꯝ ꯑꯔꯥꯜ ꯕꯤꯆꯥꯔ ꯇꯧꯔꯛꯂꯕꯗꯤ ꯃꯇꯝ ꯄꯨꯝꯕꯗ ꯅꯤꯡꯊꯧꯅ ꯆꯨꯝꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯤꯡꯊꯧ ꯑꯁꯤ ꯂꯥꯜꯂꯦ ꯍꯥꯏꯅ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯕꯤꯆꯥꯔ ꯇꯧꯔꯕꯗꯤ ꯃꯍꯥꯛꯀꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯊꯥꯖꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯖꯣꯐ꯭ꯔꯤ ꯂꯥꯜꯂꯕꯁꯨ ꯃꯍꯥꯛꯅ ꯆꯨꯝꯗꯕ ꯌꯥꯗꯦ꯫ ꯃꯈꯥ ꯇꯥꯅ ꯅꯦꯗ ꯁ꯭ꯇꯥꯔꯛꯅ ꯑꯥꯔꯌꯥꯕꯨ ꯊꯥꯡ ꯇꯥ ꯇꯝꯗꯨꯅ ꯂꯩꯕꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯦꯗ ꯁ꯭ꯇꯥꯔꯛꯅ "ꯊꯥꯡ ꯑꯁꯤ ꯀꯅꯥꯅ ꯄꯤꯕꯅꯣ" ꯍꯥꯏꯅ ꯑꯥꯔꯌꯥꯗ ꯍꯪꯂꯝꯃꯤ꯫ ꯑꯥꯔꯌꯥꯅ "ꯊꯥꯡ ꯑꯁꯤ ꯖꯣꯟ ꯁ꯭ꯅꯣꯅ ꯑꯩꯉꯣꯟꯗ ꯄꯤꯕꯅꯤ, ꯂꯣꯏꯅꯅ ꯊꯥꯡ ꯑꯁꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯊꯝꯕ ꯌꯥꯕ꯭ꯔꯥ" ꯍꯥꯏꯅ ꯃꯄꯥꯗ ꯍꯪꯂꯝꯃꯤ꯫ ꯅꯦꯗ ꯁ꯭ꯇꯥꯔꯛꯅ ꯍꯥꯏꯔꯝꯃꯤ, "ꯊꯥꯡ ꯑꯁꯤ ꯅꯨꯄꯤꯒꯤ ꯅꯠꯇꯦ꯫ ꯍꯌꯦꯡ ꯅꯪꯅ ꯆꯥꯎꯔꯕ ꯀꯥꯟꯗ ꯅꯪ ꯁꯣꯏꯗꯅ ꯅꯨꯄꯥ ꯑꯃꯗ ꯂꯨꯍꯣꯡꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯊꯥꯡ ꯇꯥꯒꯤ ꯃꯍꯨꯠꯇ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯁꯤꯟꯐꯝ ꯌꯦꯡꯁꯤꯜꯂꯨ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯥꯔꯌꯥꯅ "ꯑꯩ ꯆꯥꯎꯔꯒ ꯂꯨꯍꯣꯡꯕ ꯄꯥꯝꯗꯦ꯫ ꯍꯌꯦꯡ ꯑꯩꯅ ꯆꯥꯎꯔꯒ ꯊꯧꯅꯥ ꯂꯩꯕ ꯋꯥꯔꯤꯌꯔ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯥꯔꯌꯥꯒꯤ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯃꯄꯥꯅ "ꯐꯔꯦ ꯑꯗꯨꯗꯤ ꯊꯧꯅꯥ ꯂꯩꯕ ꯋꯥꯔꯤꯌꯔ ꯑꯃ ꯑꯣꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯍꯥꯟꯅ ꯊꯥꯡ ꯇꯥ ꯇꯝꯕ ꯃꯊꯧ ꯇꯥꯏ" ꯍꯥꯏꯅ ꯑꯥꯔꯌꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯅ ꯃꯤꯀꯞ ꯊꯣꯛꯇꯨꯅ ꯂꯩꯕ ꯕ꯭ꯔꯦꯟꯗꯟꯕꯨ ꯎꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯕ꯭ꯔꯦꯟꯗꯟ ꯑꯁꯤ ꯀꯣꯃꯥꯗꯒꯤ ꯊꯣꯛꯂꯛꯂꯕꯁꯨ ꯃꯍꯥꯛꯀꯤ ꯃꯦꯃꯣꯔꯤꯗꯤ ꯈꯔ ꯃꯥꯡꯈꯤ꯫ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯏ, ꯃꯍꯥꯛ ꯀꯅꯥꯒꯤ ꯃꯆꯥꯅꯣ, ꯑꯃꯗꯤ ꯃꯍꯥꯛꯅ ꯀꯔꯤ ꯀꯔꯤ ꯊꯕꯛ ꯇꯧꯏ ꯍꯥꯏꯕꯗꯤ ꯕ꯭ꯔꯦꯟꯗꯟꯅ ꯅꯤꯡꯁꯤꯡꯂꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯍꯥꯛ ꯃꯇꯧ ꯀꯔꯝꯅ ꯀꯤꯂꯥ ꯑꯗꯨꯗꯒꯤ ꯇꯥꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯤ ꯕ꯭ꯔꯦꯟꯗꯟ ꯅꯤꯡꯁꯤꯡꯕ ꯉꯝꯗꯦ꯫ ꯕ꯭ꯔꯦꯟꯗꯟꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯕ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ ꯋꯥꯏꯠ ꯋꯥꯀꯔꯒꯤ ꯃꯔꯝꯗ ꯁ꯭ꯇꯣꯔꯤ ꯑꯃ ꯕ꯭ꯔꯦꯟꯗꯟꯗ ꯂꯤꯒꯦ ꯇꯧꯔꯛꯄ ꯃꯇꯝꯗ ꯔꯣꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯋꯥꯔꯤ ꯑꯗꯨ ꯕ꯭ꯔꯦꯟꯗꯟꯗ ꯂꯤꯕ ꯍꯧꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯔꯣꯕꯅ ꯕ꯭ꯔꯦꯟꯗꯟꯗ "ꯅꯪ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯅꯤꯡꯁꯤꯡꯗꯕ꯭ꯔꯥ" ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯃꯇꯧ ꯀꯔꯝꯅ ꯀꯤꯂꯥ ꯑꯗꯨꯗꯒꯤ ꯇꯥꯔꯛꯄꯅꯣ ꯍꯥꯏꯕꯅꯤ꯫ ꯕ꯭ꯔꯦꯟꯗꯟꯅ "ꯑꯩ ꯅꯤꯡꯁꯤꯡꯕ ꯉꯝꯗꯦ" ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯂꯣꯏꯅꯅ ꯕ꯭ꯔꯦꯟꯗꯟ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯆꯠꯄ ꯂꯦꯡꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕ ꯕ꯭ꯔꯦꯟꯗꯟ ꯃꯁꯥꯅ ꯈꯪꯂꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯂꯦꯗꯤ ꯁ꯭ꯇꯥꯔꯛ ꯑꯃꯗꯤ ꯃꯥꯒꯤ ꯁꯦꯅꯥꯄꯇꯤ ꯑꯗꯨꯒ ꯂꯣꯏꯅꯗꯨꯅ ꯀꯤꯡꯁ ꯂꯦꯟꯗꯤꯡ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯈꯛ ꯇꯔꯛ ꯇꯔꯛ ꯀꯤꯡꯁ ꯂꯦꯟꯗꯤꯡ ꯌꯧꯔꯛꯄ ꯑꯗꯨ
ꯂꯤꯇꯜ ꯐꯤꯡꯒꯔꯅ ꯄꯥꯎ ꯑꯁꯤ ꯈꯪꯕꯗꯒꯤ ꯂꯦꯗꯤ ꯁ꯭ꯇꯥꯔꯛꯄꯨ ꯖꯒꯥ ꯑꯃꯗ ꯃꯥꯒꯤ ꯃꯤ ꯊꯥꯗꯨꯅ ꯀꯧꯔꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯂꯤꯇꯜ ꯐꯤꯡꯒꯔꯅ ꯂꯦꯗꯤ ꯁ꯭ꯇꯥꯔꯛꯄꯨ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯅꯨꯡꯁꯤꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯃꯍꯥꯛꯅ ꯉꯁꯤ ꯐꯥꯎꯕ ꯂꯦꯗꯤ ꯁ꯭ꯇꯥꯔꯛꯄꯨ ꯅꯨꯡꯁꯤꯔꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯂꯤꯇꯜ ꯐꯤꯡꯒꯔ ꯑꯁꯤ ꯌꯥꯝꯅ ꯁꯤꯡꯕ ꯑꯃꯗꯤ ꯃꯁꯥꯒꯤ ꯀꯥꯟꯅꯕ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯃꯤ ꯑꯃꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯕꯁꯨ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯈꯟꯗꯅ ꯂꯦꯞꯄ ꯉꯝꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯍꯧꯖꯤꯛ ꯂꯦꯗꯤ ꯁ꯭ꯇꯥꯔꯛ ꯂꯤꯇꯜ ꯐꯤꯡꯒꯔꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯂꯦꯗꯤ ꯁ꯭ꯇꯥꯔꯛꯅ ꯂꯤꯇꯜ ꯐꯤꯡꯒꯔ ꯎꯕꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯂꯦꯗꯤ ꯁ꯭ꯇꯥꯔꯛꯅꯁꯨ ꯂꯤꯇꯜ ꯐꯤꯡꯒꯔꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯈꯪꯏ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯦꯗꯤ ꯁ꯭ꯇꯥꯔꯛ ꯑꯁꯤ ꯃꯄꯨꯔꯣꯏꯕ ꯂꯩꯔꯕ ꯑꯃꯗꯤ ꯃꯆꯥ ꯂꯩꯔꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯣꯔꯗ ꯕꯦꯔꯤꯁ ꯆꯪꯂꯛꯇꯨꯅ ꯕ꯭ꯔꯦꯟꯗꯟ ꯁꯣꯛꯍꯟꯈꯤꯕ ꯊꯥꯡ ꯑꯗꯨ ꯑꯃꯨꯛꯇꯪ ꯌꯦꯡꯖꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯂꯦꯗꯤ ꯁ꯭ꯇꯥꯔꯛ ꯈꯔ ꯉꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯣꯔꯗ ꯕꯦꯔꯤꯁꯅ ꯁꯦꯚꯦꯟ ꯀꯤꯡꯗꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯑꯩꯒꯤ ꯄꯥꯎꯃꯤ ꯌꯥꯝꯅ ꯂꯩ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯂꯦꯗꯤ ꯁ꯭ꯇꯥꯔꯛꯅ ꯊꯥꯡ ꯑꯗꯨ ꯂꯣꯔꯗ ꯕꯦꯔꯤꯁꯇ ꯄꯤꯅꯕ ꯁꯦꯅꯥꯄꯇꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯊꯥꯡ ꯑꯗꯨ ꯂꯣꯔꯗ ꯕꯦꯔꯤꯁꯇ ꯄꯤꯔꯝꯃꯤ꯫ ꯂꯣꯔꯗ ꯕꯦꯔꯤꯁꯅ ꯊꯥꯡ ꯑꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯊꯥꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯇꯥꯡꯕ ꯊꯥꯡ ꯑꯃ ꯑꯣꯏꯕ ꯃꯔꯝꯅ ꯑꯩꯅ ꯊꯥꯡ ꯑꯁꯤ ꯀꯅꯥꯒꯤꯅꯣ ꯍꯥꯏꯕ ꯈꯪꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤ ꯇꯥꯕꯗ ꯂꯦꯗꯤ ꯁ꯭ꯇꯥꯔꯛꯅ ꯊꯥꯡ ꯑꯁꯤ ꯀꯅꯥꯒꯤꯅꯣ ꯍꯥꯏꯅ ꯂꯣꯔꯗ ꯕꯦꯔꯤꯁꯇ ꯍꯪꯂꯝꯃꯤ꯫ ꯂꯣꯔꯗ ꯕꯦꯔꯤꯁꯅ ꯊꯥꯡ ꯑꯁꯤ ꯁꯦꯚꯦꯟ ꯀꯤꯡꯗꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯨꯞꯅꯇꯒꯤ ꯂꯤꯇꯜ ꯐꯤꯡꯒꯔꯒꯤ ꯃꯅꯥꯛꯇ ꯂꯩꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯂꯣꯔꯗ ꯕꯦꯔꯤꯁꯀꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯂꯤꯇꯜ ꯐꯤꯡꯒꯔꯅ ꯍꯥꯏꯔꯝꯃꯤ, ꯃꯇꯝ ꯑꯃꯗ ꯊꯥꯡ ꯑꯁꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯂꯣꯔꯗ ꯇꯥꯏꯔꯦꯟꯒ ꯀꯔꯤꯒꯨꯝꯕ ꯒꯦꯝ ꯑꯃꯗ ꯊꯥꯡ ꯑꯁꯤ ꯊꯥꯅꯈꯤ꯫ ꯂꯣꯏꯅꯅ ꯒꯦꯝ ꯑꯗꯨ ꯂꯣꯔꯗ ꯇꯥꯏꯔꯦꯟꯅ ꯉꯝꯈꯤꯕꯗꯒꯤ ꯊꯥꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯣꯏꯈꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯂꯦꯗꯤ ꯁ꯭ꯇꯥꯔꯛꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯕ꯭ꯔꯦꯟꯗꯟꯕꯨ ꯍꯥꯠꯀꯦ ꯍꯥꯏꯅ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯇꯥꯏꯔꯦꯟꯅ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯆꯤꯡꯅꯔꯝꯃꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯂꯦꯗꯤ ꯁ꯭ꯇꯥꯔꯛꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯂꯦꯅꯤꯁꯇꯔꯁꯤꯡꯒꯤ ꯃꯊꯛꯇꯁꯨ ꯊꯥꯖꯔꯝꯗꯦ꯫ ꯑꯃꯔꯣꯝꯗ ꯋꯥꯜꯗ ꯂꯩꯕ ꯅꯥꯏꯠ ꯋꯥꯆꯁꯤꯡꯕꯨ ꯎꯠꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯖꯣꯟ ꯑꯃꯗꯤ ꯑꯇꯩ ꯅꯧꯅ ꯆꯪꯂꯛꯄ ꯅꯥꯏꯠ ꯋꯥꯆꯁꯤꯡꯒ ꯊꯥꯡ ꯇꯥꯒꯤ ꯀꯝꯄꯤꯇꯤꯁꯟ ꯇꯧꯔꯝꯃꯤ꯫ ꯀꯝꯄꯤꯇꯤꯁꯟ ꯑꯗꯨ ꯂꯣꯔꯗ ꯇꯥꯏꯔꯦꯟ ꯑꯃꯗꯤ ꯋꯥꯜ ꯑꯗꯨꯒꯤ ꯋꯥꯔꯗꯦꯟ ꯁꯔ ꯖꯣꯔꯥꯒꯤ ꯃꯄꯥ ꯖꯤꯑꯣꯔ ꯃꯣꯔꯃꯣꯟꯠ ꯌꯦꯡꯂꯝꯃꯤ꯫ ꯀꯝꯄꯤꯇꯤꯁꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯖꯣꯟ ꯁ꯭ꯅꯣꯅ ꯑꯇꯩ ꯅꯧꯅ ꯆꯪꯂꯛꯄ ꯅꯥꯏꯠ ꯋꯥꯆꯁꯤꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯈꯨꯠꯂꯥꯏ ꯆꯥꯡꯗꯝꯅꯕ ꯑꯗꯨ ꯂꯣꯏꯔꯕ ꯇꯨꯡꯗ ꯖꯣꯟ ꯀꯥ ꯑꯃꯗ ꯆꯪꯂꯛꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯖꯣꯟꯒꯤ ꯃꯈꯨꯠꯇ ꯃꯥꯏꯊꯤꯈꯤꯕ ꯑꯅꯧꯕ ꯅꯥꯏꯠ ꯋꯥꯆꯁꯤꯡ ꯑꯗꯨꯅ ꯖꯣꯟꯕꯨ ꯐꯨꯒꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯥꯏꯔꯦꯟ ꯂꯥꯛꯇꯨꯅ ꯑꯇꯩ ꯑꯅꯧꯕ ꯅꯥꯏꯠ ꯋꯥꯆꯁꯤꯡ ꯑꯗꯨ ꯀꯤꯍꯟꯗꯨꯅ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯅꯤꯡꯊꯧꯗ ꯂꯦꯇꯔ ꯑꯃ ꯏꯗꯨꯅ ꯍꯥꯏꯗꯣꯛꯂꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯥꯏꯔꯦꯟꯒꯤ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯅꯥꯏꯠ ꯋꯥꯆꯁꯤꯡ ꯑꯗꯨ ꯀꯤꯗꯨꯅ ꯖꯣꯟꯕꯨ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯇꯥꯏꯔꯦꯟꯅ ꯖꯣꯟꯗ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯅꯪꯒꯤ ꯁꯛꯇꯤ, ꯅꯪꯒꯤ ꯍꯩꯖ ꯁꯤꯡꯖꯕ ꯑꯗꯨ ꯃꯈꯣꯏꯗ ꯎꯠꯂꯒ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤꯗꯤ ꯆꯥꯅ ꯊꯛꯅꯕ ꯑꯃꯗꯤ ꯂꯩꯐꯝ ꯂꯩꯇꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯅꯤ꯫ ꯃꯈꯣꯏ ꯑꯁꯤ ꯄꯣꯛꯄꯗꯒꯤ ꯋꯥꯔꯤꯌꯔ ꯑꯃꯒꯨꯝꯅ ꯄꯣꯛꯂꯛꯄ ꯅꯠꯇꯦ꯫ ꯇꯥꯏꯔꯦꯟꯒꯤ ꯋꯥ ꯑꯁꯤ ꯇꯥꯔꯕ ꯇꯨꯡꯗ ꯖꯣꯟ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ꯫ ꯂꯣꯏꯅꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯋꯥꯔꯤꯌꯔ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯂꯦꯞꯈꯤ꯫ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯑꯅꯧꯕ ꯅꯥꯏꯠ ꯋꯥꯆ ꯑꯣꯏꯒꯗꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯖꯣꯟ ꯁ꯭ꯅꯣꯅ ट्रेनिंग पीगदौरी। लोइनना विंटरफेलदगी लाक्पा लेटर अमगी मतुंगिना ब्रेंडन ग्यान तादुना लेरे हाइबा पाउसु जॉन स्नोना खंगलमी। अमरोमदा ग्रैंड मास्टरना नेड स्टार्कता विंटरफेलदगी लाक्पा लेटर अमा पीरमी। मतम अदुदा लिटिल फिंगर लाक्तुना लेडी स्टार्क हौजे किंग्स लैंडिंगदा हाइबदी अइगी नाक्ता लई हाइना हाइरमी। तसेंगबदी पाउ असिगी मतांगदा नेड स्टार्क खंगलमदे। हौजे लिटिल फिंगर का लोइनदुना नेड स्टार्कना लेडी स्टार्क हाइबदी मागी नुपीबु उनबा लाक्लमी। लेडी स्टार्कना वारी पुंबा नेड स्टार्क लिरमी। मखोइगी मचा ब्रेंडनबु हानबा मिहाटपा अमा लाकी। हारिबा मिहाटपा असिदगी अखोइना थांग अमा फंगी। लोइनना करिगुम्बा इन्फॉर्मेशन खरदगी थांग असी टायरियन लैनिस्टरगिनी हाइबा खंगले। लेडी स्टार्क के वफम असी ताबदा नेड स्टार्कना हाइरमी, फरे अखोइगी इचाबु हाटके हाइना तौरिबासी कनानो हाइना अखोइना तुमिन्ना थीनबा होनासी। तंजा अदुदा लिटिल फिंगरना फरे नकोइना मिहाटपा असी कनाना थारकपनो हाइना थिगटपा मतमदा अइना नकोइगी मतेंग पांगनी हाइना हाइरमी। अदुबु लिटिल फिंगरगी वखल अमदी थमोइदा करी खल्ली हाइबसिदी व्यूअर मयामना मखा तारकपा एपिसोडता खंगलकनी। अमरोमदा लेडी स्टार्क असी किंग्स लैंडिंग यौरक्ले हाइबा
ꯄꯥꯎꯁꯤ ꯁꯔꯁꯤ ꯂꯦꯅꯤꯁꯇꯔꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯝꯃꯤ꯫ ꯂꯣꯏꯅꯅ ꯄꯥꯈꯠꯄꯅ ꯃꯍꯥꯛꯅ ꯖꯦꯃꯤꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯧꯔꯝꯃꯤ꯫ ꯂꯣꯏꯅꯅ ꯁꯔꯁꯤꯅ ꯖꯦꯃꯤꯗ ꯍꯥꯏꯔꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯕ꯭ꯔꯦꯟꯗꯟ ꯍꯧꯒꯠꯂꯛꯇꯨꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯑꯁꯤ ꯔꯣꯕꯔꯠꯇ ꯍꯥꯏꯗꯣꯛꯂꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ꯫ ꯑꯗꯨꯕꯨ ꯖꯦꯃꯤꯅ ꯀꯔꯤꯁꯨ ꯄꯥꯈꯠꯇꯅ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛ ꯕ꯭ꯔꯦꯟꯗꯟ ꯍꯧꯒꯠꯂꯦ ꯍꯥꯏꯕ ꯑꯩ ꯈꯪꯅꯩ, ꯑꯗꯨꯕꯨ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯔꯕꯁꯨ ꯃꯍꯥꯛꯀꯤ ꯃꯦꯃꯣꯔꯤꯗꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯑꯩꯒꯤ ꯃꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯏ꯫ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯟꯒꯅꯨ ꯍꯥꯏꯅ ꯖꯦꯃꯤꯅ ꯁꯔꯁꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯔꯁꯤꯒꯤ ꯄꯥꯈꯠꯄ ꯑꯃꯗꯤ ꯑꯀꯤꯕ ꯑꯁꯤ ꯖꯦꯃꯤꯒꯤ ꯋꯥ ꯇꯥꯔꯕ ꯐꯥꯎꯕ ꯀꯣꯛꯂꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯖꯦꯃꯤꯅ ꯍꯥꯏꯔꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤ ꯔꯣꯕꯔꯠ ꯌꯧꯅ ꯈꯪꯂꯕꯁꯨ ꯑꯩꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛꯄꯨ ꯂꯦꯝꯅ ꯀꯛꯊꯥꯔꯣꯏ, ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯖꯦꯃꯤ ꯑꯃꯗꯤ ꯁꯔꯁꯤ ꯃꯈꯣꯏ ꯑꯅꯤ ꯐꯥꯏꯕꯣꯛ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏ ꯑꯅꯤ ꯃꯇꯩ ꯃꯅꯥꯎꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯂꯦꯗꯤ ꯁ꯭ꯇꯥꯔꯛ ꯑꯃꯗꯤ ꯁꯦꯅꯥꯄꯇꯤ ꯃꯈꯣꯏ ꯑꯅꯤ ꯋꯤꯟꯇꯔꯐꯦꯜ ꯍꯟꯅꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯤ꯫ ꯅꯦꯗ ꯁ꯭ꯇꯥꯔꯛꯅ ꯃꯍꯥꯛꯄꯨ ꯐꯖꯅ ꯅꯤꯡꯊꯤꯖꯅ ꯆꯠꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯅꯦꯗ ꯁ꯭ꯇꯥꯔꯛ ꯑꯃꯗꯤ ꯂꯦꯗꯤ ꯁ꯭ꯇꯥꯔꯛ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯃꯆꯥ ꯕ꯭ꯔꯦꯟꯗꯟꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯂꯦꯅꯤꯁꯇꯔꯅ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯂꯦꯗꯤ ꯁ꯭ꯇꯥꯔꯛꯅ ꯊꯥꯖꯔꯕꯁꯨ ꯀꯔꯤꯒꯨꯝꯕ ꯁꯥꯈꯤ ꯑꯃꯠꯇ ꯂꯩꯇꯕ ꯃꯔꯝꯅ ꯅꯦꯗ ꯁ꯭ꯇꯥꯔꯛꯁꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯂꯦꯗꯤ ꯁ꯭ꯇꯥꯔꯛꯅ ꯀꯔꯤꯒꯨꯝꯕ ꯁꯥꯈꯤ ꯐꯪꯂꯕꯗꯤ ꯂꯦꯅꯤꯁꯇꯔꯁꯤꯡꯒꯤ ꯃꯊꯛꯇ ꯋꯥꯌꯦꯟ ꯕꯤꯆꯥꯔ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯅ ꯅꯦꯗ ꯁ꯭ꯇꯥꯔꯛꯇ ꯍꯪꯂꯝꯃꯤ꯫ ꯅꯦꯗ ꯁ꯭ꯇꯥꯔꯛꯅ ꯍꯥꯏꯔꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯂꯦꯅꯤꯁꯇꯔꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯃ ꯍꯦꯛ ꯐꯪꯂꯕꯗꯤ ꯔꯣꯕꯔꯠꯀꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯔꯣꯕꯔꯠ ꯕꯦꯔꯥꯊꯣꯟ ꯃꯥꯒꯤ ꯌꯨ ꯊꯛꯐꯝ ꯀꯥꯗ ꯌꯨ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯣꯏꯅꯅ ꯖꯦꯃꯤ ꯂꯦꯅꯤꯁꯇꯔꯕꯨ ꯀꯧꯁꯤꯟꯗꯨꯅ ꯀꯔꯦꯝꯅꯕ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯔꯝꯃꯤ꯫ ꯔꯣꯕꯔꯠꯅ ꯀꯩꯗꯧꯅꯨꯡꯗ ꯂꯦꯅꯤꯁꯇꯔꯁꯤꯡꯕꯨ ꯅꯨꯡꯁꯤꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯂꯦꯅꯤꯁꯇꯔꯁꯤꯡ ꯑꯁꯤ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯕ, ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯒꯤ ꯀꯥꯟꯅꯅꯕ ꯑꯃꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯁꯦꯕꯥ ꯇꯧꯕ ꯉꯝꯗꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯅ ꯊꯥꯖꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯖꯦꯃꯤꯅ ꯃꯦꯗ ꯀꯤꯡꯒꯤ ꯕꯣꯗꯤꯒꯥꯔꯗ ꯑꯣꯏꯈꯤ, ꯑꯗꯨꯕꯨ ꯃꯦꯗ ꯀꯤꯡꯕꯨ ꯇꯨꯡꯂꯣꯝꯗꯒꯤ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯈꯤꯕ ꯑꯁꯤ ꯖꯦꯃꯤꯅꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯔꯣꯕꯔꯠꯅ ꯖꯦꯃꯤꯕꯨ ꯎꯁꯤꯠꯂꯝꯗꯦ꯫ ꯅꯦꯛꯁ ꯁꯤꯟꯗ ꯋꯦꯁ꯭ꯠ ꯗꯣꯊ꯭ꯔꯥꯀꯤꯗ ꯖꯦꯅꯦꯔꯤ ꯑꯃꯗꯤ ꯁꯔ ꯖꯣꯔꯥꯒ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡꯒ ꯂꯣꯏꯅꯗꯨꯅ ꯆꯠꯄ ꯑꯩꯈꯣꯏꯅ ꯎꯔꯤ꯫ ꯆꯠꯅ ꯆꯠꯅ ꯖꯦꯅꯦꯔꯤꯅ ꯁꯔ ꯖꯣꯔꯥꯗ ꯗꯣꯊ꯭ꯔꯥꯀꯤꯁꯤꯡ ꯑꯁꯤꯒꯤ ꯁꯔꯚꯦꯟꯠ ꯍꯥꯏꯕꯗꯤ ꯃꯤꯅꯥꯏꯁꯤꯡ ꯑꯁꯤꯕꯨ ꯁꯦꯜ ꯄꯤꯗꯨꯅ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯁꯔ ꯖꯣꯔꯥꯅ ꯍꯥꯏꯔꯝꯃꯤ, ꯗꯣꯊ꯭ꯔꯥꯀꯤꯁꯤꯡ ꯑꯁꯤ ꯁꯦꯜꯗ ꯊꯥꯖꯗꯦ, ꯃꯈꯣꯏꯗ ꯂꯩꯔꯤꯕ ꯁꯔꯚꯦꯟꯠꯁꯤꯡ ꯑꯁꯤ ꯑꯌꯥꯝꯕꯅ ꯈꯨꯗꯣꯜꯄꯣꯠ ꯑꯣꯏꯅ ꯐꯪꯕꯅꯤ꯫ ꯗꯦꯅꯦꯔꯤꯅ ꯀꯅꯥꯅ ꯈꯨꯗꯣꯜꯄꯣꯠ ꯑꯣꯏꯅ ꯃꯈꯣꯏꯗ ꯄꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯁꯔ ꯖꯣꯔꯥꯅ ꯖꯦꯅꯦꯔꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯁꯍꯔ ꯑꯃ ꯄꯥꯟꯗꯨꯅ ꯂꯩꯕ ꯃꯇꯝꯗ ꯗꯣꯊ꯭ꯔꯥꯀꯤ ꯂꯥꯛꯂꯕꯗꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯝꯕꯤ ꯑꯅꯤꯈꯛ ꯂꯩꯒꯅꯤ꯫ ꯑꯍꯥꯟꯕꯗ ꯗꯣꯊ꯭ꯔꯥꯀꯤꯗ ꯁꯔꯚꯦꯟꯠ ꯄꯤꯕ, ꯅꯠꯇ꯭ꯔꯒ ꯑꯅꯤꯁꯨꯕꯗ ꯗꯣꯊ꯭ꯔꯥꯀꯤꯁꯤꯡꯒ ꯂꯥꯟ ꯁꯣꯛꯅꯕ꯫ ꯃꯈꯥ ꯇꯥꯅ ꯁꯔ ꯖꯣꯔꯥꯅ ꯍꯥꯏꯔꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯁꯔꯚꯦꯟꯠ ꯌꯥꯝꯅ ꯄꯤꯔꯛꯇꯕꯁꯨ ꯌꯥꯎꯏ꯫ ꯃꯇꯝ ꯑꯗꯨꯗ ꯗꯣꯊ꯭ꯔꯥꯀꯤ ꯑꯗꯨꯒꯤ ꯈꯥꯜ ꯍꯥꯏꯕꯗꯤ ꯅꯤꯡꯊꯧ ꯑꯗꯨ ꯏꯀꯥꯏꯕ ꯐꯥꯎꯕꯗꯒꯤ ꯂꯥꯟ ꯇꯧꯕꯁꯨ ꯌꯥꯎꯏ꯫ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯅꯔꯤꯉꯩ ꯃꯇꯝꯗ ꯗꯣꯊ꯭ꯔꯥꯀꯤ ꯑꯃꯅ ꯁꯔꯚꯦꯟꯠ ꯑꯃꯕꯨ ꯀꯟꯅ ꯆꯠꯇꯕꯒꯤ ꯐꯨꯕ ꯗꯦꯅꯦꯔꯤꯅ ꯎꯔꯝꯃꯤ꯫ ꯖꯦꯅꯦꯔꯤꯅ ꯆꯠꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯂꯦꯞꯅꯕ ꯍꯥꯏꯔꯝꯂꯒ ꯎ ꯋꯥ ꯍꯧꯕ ꯃꯔꯛꯇ ꯆꯪꯈꯤꯔꯝꯃꯤ꯫ ꯖꯦꯅꯦꯔꯤ ꯑꯁꯤ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯇꯣꯟꯕ ꯖꯥꯇꯤ, ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯖꯗꯕ ꯁꯤꯡꯒꯤ ꯃꯊꯛꯇ ꯑꯣꯠ ꯅꯩꯕ ꯃꯍꯥꯛꯅ ꯄꯥꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯈꯣꯡꯅ ꯆꯠꯇꯨꯅ ꯂꯩꯕ ꯁꯔꯚꯦꯟꯠꯁꯤꯡ ꯑꯗꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯃꯍꯥꯛꯅ ꯆꯠꯂꯤꯕ ꯃꯌꯥꯝ ꯑꯁꯤ ꯑꯗꯨꯗ ꯄꯣꯊꯥꯍꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯗꯦꯅꯦꯔꯤꯅ ꯄꯣꯊꯥꯕ ꯑꯁꯤꯗ ꯚꯤꯁꯦꯔꯤꯗꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯂꯣꯏꯅꯅ ꯊꯥꯡ ꯄꯥꯏꯗꯨꯅ ꯃꯆꯟꯅꯨꯄꯤꯕꯨ ꯀꯤꯍꯟꯗꯨꯅ, ꯅꯪꯅ ꯄꯣꯊꯥꯎ ꯍꯥꯏꯔꯒ ꯑꯩ ꯄꯣꯊꯥꯒꯗꯕ ꯅꯠꯇꯦ, ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩ 7 ꯀꯤꯡꯗꯝꯒꯤ ꯑꯣꯏꯔꯛꯀꯗꯕ ꯅꯤꯡꯊꯧ ꯑꯃꯅꯤ ꯍꯥꯏꯅ ꯀꯤꯍꯟꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯗꯣꯊ꯭ꯔꯥꯀꯤ ꯋꯥꯔꯤꯌꯔ ꯑꯃ ꯂꯥꯛꯇꯨꯅ ꯚꯤꯁꯦꯔꯤꯕꯨ ꯉꯛꯁꯝꯗ ꯍꯟꯇꯔꯅ ꯄꯨꯟꯁꯤꯟꯗꯨꯅ ꯆꯤꯡꯊꯣꯛꯂꯝꯃꯤ, ꯂꯣꯏꯅꯅ ꯚꯤꯁꯦꯔꯤꯕꯨ ꯍꯥꯠꯀꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯖꯦꯅꯦꯔꯤ ꯑꯁꯤ ꯗꯣꯊ꯭ꯔꯥꯀꯤ ꯃꯌꯥꯝꯒꯤ ꯀ꯭ꯋꯤꯟ ꯑꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯗꯦꯅꯦꯔꯤꯅ ꯃꯥꯒꯤ ꯃꯕꯨꯡꯕꯨ ꯍꯥꯠꯇꯅꯕ ꯗꯣꯊ꯭ꯔꯥꯀꯤ ꯂꯥꯟꯃꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯂꯥꯟꯃꯤ ꯑꯗꯨꯅ ꯚꯤꯁꯦꯔꯤꯕꯨ ꯍꯥꯠꯄꯤꯔꯝꯗꯦ, ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯀ꯭ꯋꯤꯟꯕꯨ ꯀꯤꯍꯟꯕꯒꯤ ꯃꯈꯥ ꯇꯥꯕ ꯈꯣꯡꯆꯠ ꯚꯤꯁꯦꯔꯤꯅ ꯁꯒꯣꯜ ꯌꯥꯎꯗꯅ, ꯍꯥꯏꯕꯗꯤ ꯃꯈꯣꯡꯅ ꯃꯈꯥ ꯇꯥꯅ ꯆꯠꯄ ꯇꯥꯔꯤ꯫
ꯍꯧꯖꯤꯛ ꯃꯈꯣꯏ ꯃꯌꯥꯝ ꯖꯒꯥ ꯑꯃꯗ ꯇꯦꯟ ꯈꯟꯗꯨꯅ ꯄꯣꯊꯥꯔꯝꯃꯤ꯫ ꯁꯔ ꯖꯣꯔꯥ ꯑꯃꯗꯤ ꯗꯣꯊ꯭ꯔꯥꯀꯤꯒꯤ ꯂꯥꯟꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯃꯩ ꯇꯤꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯗꯣꯊ꯭ꯔꯥꯀꯤꯒꯤ ꯂꯥꯟꯃꯤ ꯑꯁꯤꯒꯤ ꯃꯄꯥ ꯑꯁꯤ ꯋꯥꯔꯤꯌꯔ ꯑꯃ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯔꯚꯦꯟ ꯑꯃ ꯂꯥꯛꯇꯨꯅ ꯂꯥꯟꯃꯤ ꯑꯗꯨꯗ ꯗꯦꯅꯦꯔꯤꯅ ꯆꯥꯅꯕ ꯃꯤꯠ ꯊꯤꯔꯨꯆꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯟꯃꯤ ꯑꯗꯨꯅ ꯑꯁꯨꯛ ꯊꯦꯡꯂꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯅ ꯀꯗꯥꯏꯗꯒꯤ ꯃꯤꯠ ꯊꯤꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯁꯔꯚꯦꯟ ꯅꯨꯄꯤ ꯑꯗꯨꯅ ꯍꯧꯖꯤꯛꯃꯛ ꯊꯤꯗꯕ ꯌꯥꯗꯦ꯫ ꯑꯩꯅ ꯈꯟꯕꯗ ꯗꯦꯅꯦꯔꯤ ꯑꯁꯤ ꯃꯤꯔꯣꯟꯕ ꯃꯥꯜꯂꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯒꯤ ꯃꯕꯨꯛ ꯑꯁꯤ ꯆꯥꯎꯊꯣꯛꯂꯛꯂꯤ ꯍꯥꯏꯔꯝꯃꯤ꯫ ꯁꯔꯚꯦꯟ ꯑꯁꯤꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯁꯔ ꯖꯣꯔꯥ ꯈꯔ ꯉꯛꯂꯝꯃꯤ꯫ ꯂꯣꯏꯅꯅ ꯊꯤꯟꯊꯕ ꯇꯧꯗꯅ ꯗꯦꯅꯦꯔꯤꯅ ꯆꯥꯕ ꯌꯥꯕ ꯃꯤꯠ ꯈꯔ ꯑꯅꯛꯄꯗ ꯂꯩꯕ ꯈꯨꯡꯒꯪꯁꯤꯡꯗ ꯑꯩꯅ ꯆꯠꯇꯨꯅ ꯍꯪꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯗꯣꯊ꯭ꯔꯥꯀꯤꯒꯤ ꯂꯥꯟꯃꯤ ꯑꯗꯨꯅꯁꯨ ꯁꯔ ꯖꯣꯔꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯀꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯔ ꯖꯣꯔꯥꯅ ꯌꯥꯔꯝꯗꯦ꯫ ꯇꯁꯦꯡꯕꯗꯤ ꯁꯔ ꯖꯣꯔꯥ ꯑꯁꯤ ꯔꯣꯕꯔꯠ ꯕꯦꯔꯥꯊꯟꯒꯤ ꯁ꯭ꯄꯥꯏ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯗꯦꯅꯦꯔꯤ ꯑꯁꯤ ꯗꯣꯊ꯭ꯔꯥꯀꯤ ꯑꯃꯗ ꯂꯨꯍꯣꯡꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯔꯣꯕꯔꯠꯇ ꯃꯍꯥꯛꯅ ꯇꯝꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯗꯦꯅꯦꯔꯤ ꯑꯁꯤ ꯃꯤꯔꯣꯜꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯔꯣꯕꯔꯠ ꯕꯦꯔꯥꯊꯟꯗ ꯃꯍꯥꯛꯅ ꯄꯤꯕ ꯄꯥꯝꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯤꯠ ꯂꯧꯕ ꯑꯁꯤ ꯃꯊꯟꯇ ꯆꯠꯀꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯑꯃꯔꯣꯝꯗ ꯋꯥꯜꯗ ꯂꯩꯕ ꯖꯣꯟ ꯁ꯭ꯅꯣꯕꯨ ꯎꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯋꯥꯜꯒꯤ ꯃꯊꯛꯇ ꯂꯦꯞꯇꯨꯅ ꯂꯩꯕ ꯑꯪꯀꯜ ꯕꯦꯟꯖꯦꯟꯕꯨ ꯎꯔꯝꯃꯤ꯫ ꯂꯣꯏꯅꯅ ꯑꯪꯀꯜ ꯕꯦꯟꯖꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯕꯦꯟꯖꯦꯟꯅ ꯍꯥꯏꯔꯝꯃꯤ, ꯋꯥꯜ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯋꯥꯏꯠ ꯋꯥꯀꯔ ꯈꯔ ꯎꯔꯦ ꯍꯥꯏꯕ ꯄꯥꯎ ꯐꯪꯂꯤ꯫ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤ ꯇꯁꯦꯡꯕꯗꯤ ꯑꯩ ꯊꯥꯖꯗꯦ꯫ ꯑꯗꯨꯕꯨ ꯖꯒꯥ ꯑꯗꯨꯗ ꯆꯠꯇꯨꯅ ꯑꯩ ꯏꯁꯥꯅ ꯌꯦꯡꯗꯕ ꯌꯥꯔꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯑꯩ ꯋꯥꯜ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯆꯠꯂꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯕꯦꯟꯖꯦꯟꯒꯤ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯖꯣꯟ ꯁ꯭ꯅꯣꯅ ꯃꯍꯥꯛꯁꯨ ꯃꯇꯨꯡ ꯏꯟꯅꯔꯛꯀꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯦꯟꯖꯦꯟꯅ ꯅꯪ ꯍꯧꯖꯤꯛ ꯃꯄꯨꯡ ꯐꯥꯕ ꯋꯥꯔꯤꯌꯔ ꯑꯃ ꯑꯣꯏꯗ꯭ꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯗꯨꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯗꯨꯅ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯌꯨ꯫ ꯃꯇꯝ ꯌꯧꯔꯛꯂꯕ ꯇꯨꯡꯗ ꯅꯪ ꯁꯣꯏꯗꯅ ꯋꯥꯜꯒꯤ ꯋꯥꯡꯃꯗ ꯆꯠꯄ ꯐꯪꯒꯅꯤ ꯍꯥꯏꯔꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯇꯥꯏꯔꯤꯌꯟ ꯑꯃꯗꯤ ꯖꯤꯑꯣꯔ ꯃꯣꯔꯃꯣꯟꯠ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯖꯤꯑꯣꯔ ꯃꯣꯔꯃꯣꯟꯠ ꯍꯥꯏꯕꯗꯤ ꯋꯥꯔꯗꯦꯟ ꯍꯥꯏꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, ꯍꯟꯗꯛ ꯂꯥꯛꯀꯗꯧꯔꯤꯕ ꯋꯤꯟꯇꯔ ꯑꯁꯤ ꯌꯥꯝꯅ ꯁꯥꯡꯒꯗꯧꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯋꯤꯟꯇꯔ ꯑꯁꯤ ꯁꯥꯡꯂꯕꯗꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯈꯨꯗꯣꯡꯊꯤꯕ ꯃꯌꯥꯝ ꯑꯃ ꯂꯣꯏꯅꯗꯨꯅ ꯂꯥꯛꯀꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯗꯦꯟꯅ ꯍꯥꯏꯕ ꯄꯥꯝꯂꯤꯕ ꯑꯁꯤ ꯋꯥꯏꯠ ꯋꯥꯀꯔꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯇꯥꯏꯔꯤꯌꯟꯅ ꯋꯥꯏꯠ ꯋꯥꯀꯔ ꯑꯁꯤ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯃꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯏꯠ ꯋꯥꯀꯔ ꯋꯥꯜꯒꯤ ꯋꯥꯡꯃꯗ ꯂꯩ ꯍꯥꯏꯕꯗꯤ ꯊꯥꯖꯔꯝꯗꯦ꯫ ꯋꯥꯔꯗꯦꯟꯅ ꯃꯈꯥ ꯇꯥꯅ ꯇꯥꯏꯔꯤꯌꯟ ꯊꯥꯖꯅꯕ ꯃꯃꯥꯡꯗ ꯅꯦꯗ ꯁ꯭ꯇꯥꯔꯛꯅ ꯗꯟꯗꯤ ꯄꯤꯈꯤꯕ ꯅꯥꯏꯠ ꯋꯥꯆ ꯑꯗꯨ ꯑꯍꯤꯡ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯋꯥꯏꯠ ꯋꯥꯀꯔꯅ ꯃꯍꯥꯛꯀ ꯆꯠꯃꯤꯟꯅꯕ ꯃꯤꯑꯣꯏ ꯑꯅꯤꯕꯨ ꯍꯥꯠꯈꯤ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤन ꯍꯥꯏꯈꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯋꯥꯜꯗꯤꯡ ꯈꯔ ꯑꯣꯏꯔꯕꯁꯨ ꯐꯥꯔꯤ꯫ ꯃꯈꯣꯏꯅꯁꯨ ꯋꯥꯏꯠ ꯋꯥꯀꯔ ꯊꯦꯡꯅꯩ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯄꯥꯎ ꯑꯁꯤꯅ ꯆꯨꯝꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯋꯥꯜ ꯑꯁꯤꯕꯨ ꯁꯦꯟꯅꯕꯗ ꯃꯇꯤꯛ ꯆꯥꯗꯦ꯫ ꯌꯥꯔꯒꯗꯤ ꯅꯪꯒꯤ ꯅꯆꯦ ꯑꯁꯤ 7 ꯀꯤꯡꯗꯝꯒꯤ ꯃꯍꯥꯔꯥꯅꯤꯅꯤ꯫ ꯃꯉꯣꯟꯗ ꯅꯪꯅ ꯃꯐꯝ ꯑꯁꯤꯒꯤ ꯂꯥꯟꯃꯤ ꯍꯦꯟꯒꯠꯅꯕ ꯈꯔ ꯍꯥꯏꯕꯤꯌꯨ꯫ ꯅꯠꯇ꯭ꯔꯕꯗꯤ ꯂꯥꯏꯕꯛ ꯊꯤꯗꯅ ꯋꯥꯜ ꯑꯁꯤ ꯂꯥꯟꯊꯣꯛꯇꯨꯅ ꯋꯥꯏꯠ ꯋꯥꯀꯔꯅ ꯀꯤꯡꯗꯝ ꯇꯝꯅ ꯂꯥꯛꯂꯕꯗꯤ ꯀꯅꯥꯁꯨ ꯍꯤꯡꯂꯣꯏ꯫ ꯋꯥꯔꯗꯦꯟꯅ ꯍꯥꯏꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯏꯔꯤꯌꯟꯅ ꯃꯨꯟꯅ ꯇꯥꯔꯝꯃꯤ꯫ ꯂꯣꯏꯅꯅ ꯃꯍꯥꯛꯁꯨ ꯋꯥꯏꯠ ꯋꯥꯀꯔꯒꯤ ꯋꯥꯔꯤ ꯑꯁꯤ ꯊꯥꯖꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯇꯥꯏꯔꯤꯌꯟꯅ ꯋꯥꯜ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯖꯣꯟ ꯁ꯭ꯅꯣꯕꯨ ꯎꯅꯔꯝꯃꯤ꯫ ꯂꯣꯏꯅꯅ ꯖꯣꯟ ꯁ꯭ꯅꯣ ꯑꯃꯗꯤ ꯇꯥꯏꯔꯤꯌꯟ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤ ꯃꯔꯨꯞ ꯑꯃ ꯑꯣꯏꯔꯦ꯫ ꯑꯃꯔꯣꯝꯗ ꯅꯦꯗ ꯁ꯭ꯇꯥꯔꯛꯅ ꯃꯆꯥꯅꯨꯄꯤ ꯑꯥꯔꯌꯥ ꯑꯁꯤ ꯋꯥꯔꯤꯌꯔ ꯑꯃ ꯑꯣꯏꯕ ꯄꯥꯝꯕꯒꯤꯗꯃꯛ ꯃꯥꯁꯇꯔ ꯑꯃ ꯅꯦꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯊꯥꯡ ꯇꯥ ꯇꯝꯗꯨꯅ ꯂꯩꯕ ꯅꯦꯗ ꯁ꯭ꯇꯥꯔꯛꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯁꯤꯟ ꯑꯁꯤꯒ ꯂꯣꯏꯅꯅ ꯒꯦꯝ ꯑꯣꯐ ꯊ꯭ꯔꯣꯟ ꯁꯤꯖꯟ 1 ꯏꯄꯤꯁꯣꯗ 3 ꯂꯣꯔꯗ ꯁ꯭ꯅꯣ ꯂꯣꯏꯈꯤꯔꯝꯃꯤ꯫ ꯃꯌꯥꯝꯅ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯕꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯕꯗꯤ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯊꯨꯕ ꯃꯇꯝꯗ ꯁꯤꯖꯟ 1ꯒꯤ ꯃꯔꯤꯁꯨꯕ ꯏꯄꯤꯁꯣꯗ ꯀ꯭ꯔꯤꯄꯜꯁ, ꯕꯥꯁꯇꯔꯗꯁ ꯑꯦꯟꯗ ꯕ꯭ꯔꯣꯀꯟ ꯊꯤꯡꯁ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫